Union Home Minister 𝗨𝗡𝗜𝗢𝗡 media interview amada Manipur da thokliba irang asi ethnic class nani haina thamkiba wafamgi matangda ngasi Imphal gi Congress Bhavan da paugi mifam ama pangthokre MPCC gi President 𝗨𝗡𝗜𝗢𝗡 na hiramasi gi matangda phongdokkibada nongma kangdana thoiba awaba anaba misimina Manipur gi turmoil situation violence masi statement se hek May tha 2023 degi piriba statement se sum hong duna lakpase honorable union ministers amasung state ki honorable chief ministers su adum hong duna lakpase masiga matangni hojiki leiriba violence ahanbada honorable high court ki order amana EST demand tawbadagi order honorable high court ki order ama pibadagi masi irang tholimne na union minister na thamgre parliament da su thamgre adagi amu leiriba masi aikoi gi illegal immigrant na masi thokhan bani haina parliament da su adu su amu thamgre aduna press ki statement kaya da su honorable home minister Amit Shah na thamgre aduga amu ngahan si India Today gi akoi gi interaction interview exclusive interview amada mahakna Manipur da thoiba thodok si akoi community ani khanabagi thokpani amu na version si hongak pase masi na maram moir kanda masi yamna laibak thiba haiba tare aduna keep on changing the versions masina akoi da embarrassment ama piba thohale Manipur gi parja punamakta Maramasina mahaki statesman community ani adi conflict thokpani ethnic conflict thokpani haidana haibasi masi self contradictory oi hairiba Manipur gi thoiba aikoi hojik leiriba aibothiba aikoi gi unprecedented aikoi gi violence turmoil violent situation se masi amuk aikoi gi honorable chief minister nasu masai gi masi illegal immigrants na thohan bani amu haire adigi amu mahakna admit tawre law and order si collapse tawdagi ni amu hai aduna aikoi gi 2023 dani adagi amu intelligence ki lapses laibadagi ni amu haire then amu ngarangi akoi gi Bijoy Divas ta mahakna amu haujik lairiba Home Department da gi makhada leiriba Home Department gi leiriba intelligence department sina intelligence ki leiriba Home Department gi makhada leiriba sina tha tra manga 15 month se akhoi gi chief minister da akhoi gi home gi portfolio su file ba sida 15 months si intelligence na report pirakti haiba aduna masisu